Image walk the ming tabiri sungbo yumnam Anuradha Devi nei konuna krumzari. Hausik maroi pauda. Si Minister N Birena Androda Saban PAODAM sub-station yauna sabaloreba school hostel sanga kray. Kainau local da nauna toba irrigation pond MP Maharaj Lesham Basana sawanang yanda kusina kray. Integrated farming system ke matangda nominini satakadaba training program ngasadege haudok kray. Loinana Matia Trapi Unit More Block ke ahamba get together tharam pangthok kray. How's it bounce on an episode? The Minister N Birena ngasi Androda Saban PAODAM 33/11 kV substation yauna. Mapamasagi skunda ahumge pamong chamaleba hostel kaya sangka kibagaloinana project ama ureb uyung tamkray. PAODAM da pangtopa mapungo iba thorampa amada the Minister na high ting paktangana koktopana mausage khal ase kaithadaklibani tinga Tainana Leba, Club ki Musing Police Natraga Forest Department ke Musing Tanaraga Numit Kudingi, Jingsing, Yangsen Bagi Tabak, Chataduna Jingda, Lamay Tabagi, Tabaksing Timinisi. Umang Koktopa Asi Isa Isage Kongda, Yansen Bagasab Manay, Androda State Level Gitakta, Sanaba, Yagadaba Football Ground Amadi, Androgaitin So Atubada, Saraka Mianda Senaragane, Luinana. Jingkai Jinge water supply project so atubada sangaragani haina mahana makataki. Ngasi 2023 da January thada December thada sumai saragi ngasi dagi sulsi film ji satna ura saba mayam kangbu umale umara buksa kangbu jam sa se koi sum yaar hai de ngasi dagi chahi karai matung de khoi inam narin winter le ra sinji ko ga masi am to hi ga tan environment gi Kangusina, mapam kaya da sugumba. I am a police. I am appreciative. Androgi Wikafa High School ge Pamong Chamaleba Hostel, Andro High School ge Pamong Chamaleba Hostel, Amadi Kasturba Gandhi Balika Bidyalia ge Pamong Chamaleba Hostel, Sangabagi Tharamatuda Environment and Forest Minister T.S. Bisawzit, Education Minister T.S. Basanta Amadi Andro Kendragi MLA T.H. Sankomarsu Sarubiaki. ICTS project kaksangi matik chataba recruitment rules ngaktaba CDPO gi mathakta thigatuna lengang action logadabani haina joint non-government voluntary organization JNJBO headquarter kaksangi president amadi general secretary na thorapa cherolamana phongdoragli Serona Sida Palibadi Hokiba January Gitang Taranitoida ICTS project kaksangi workers in Launava CDPO na pause karada phongkiban notification da annexer yaudaba amadi recruitment rules ngaktana that of notification amadi that of written test ka numit taramangane gap lehendaba adu rules ke wangwadane Hairiba Suibasing Asi Yangsen Binaba Amadi Transparency Ngangnaba Deputy Commissioner Kaksingda JNJVO Kaksina Wakasepisan K Matungda Project Asigi Kaksingda Ladiba Office K Walda Annexa Telam K Amadi January Kitang Kunmanga the written test Bang Toke Atopa District Singidi advertisement Topada Annexa Yauna Tokli Amadi Numit Taramangane Gap Personale Heli Ngarang January Kitang Kontreta Baiba Tobudaso Office so Lolakalemle Project Asagi CDPO na Mamang Chahi Lisangani Kunito ita Tokiba Anglewadi workers age appointment ke matangda effective that ka that of appointment ka matam kena handuna DDO ama oibagi yamna matik chadana administrative malpractice tawagi chingna ba malaide Maramasina Langana Atova Matamda Punamag Ase, Tidopidana Matik Sabai Exon Lokanaba, JNJV or Kaksigna, Marilenaba Authority Puning Singselablik. MP Local Area Development Scheme Makada Tanga Assembly Constituency Ge, Moirang Kuno, Kairo, Local da Nona Towa Irrigation Pond among Ase, Raza Sabaki MP, Maraza Lation Basanazawana, Mianda Kusina Cray. MP Local Area Development Scheme 2021-22 Ge Makada, Haukiba Chayi Lisangani Kunitoige, July Tang Kuntaretagi,
tabak hauraga mapung phana tawba loiraba pukri ama longmi sanggedamakta isange awaba mayongnarakpa matamda kharadang orabasu mateng ko oinaba irrigation pond miyamda khusanabagi tharamba aduda MP Rajya Sabha Maharaja Leishamba Sana Sabha Thanga Assembly Constituency ke MLA su oidiba MSPDCL ge Chairman Tongbram Robindro amadi Kairo Lokon ge manungda leiba longmi sangsu saruyakhe Thasagi tang taruktage hauna ningtamba kang tournament Padichal Committee Bangladesh na Sendona Bangladesh ke Maulubi Bazar ge Adampur Bazar ge Kamalganj ke Naya Patanda Chathariba Ningtam Kang Tournament 2023 ge ngasi sanakhiba ahanba nupi ge match ta Mahadeva Kangkut A Hamongkhunga Radha Govind Kangkut Mangolpurga sanakhi Radha Govind Kangkut Mangolpurna Mahadeva Kangkut A Hamongkhunbu Panchant Manga Humda Thoiki aduga Anisuba Mesna Mahaprabhu Kangkut Hatiyar Kolana Mahadeva Kangkut B Hamongkhunbu Panchant Mari Humda Maithiba Biki Municipal Council Rural Lokanta Panchayat Yauna ADC ge election matam sangna Paliba Sarkar asina pangtokdana ledaklibasi dictatorship ke thau oigani haina MLA ke Ranjana Hairi Sugnu Assembly Constituency ge Kaksang Khunau Municipal Council ge ward number 1 ki manung leiba thongamda MLA Lokanta Area Development Phanna Nauna Saba Ima Kalika ge Harau Sangland Ama MLA ke Ranjana Miyamda Khusanabagi Tharamda Waphamase Phongdokibani Tharamda Sugnu Assembly Constituency ge MLA ke Ranjit Sugnu Block Congress Committee ke President Ingobi BCC Sugnu ge Hanagi President ke H Nimai Chandra Kaksing District Congress Committee ge Vice President A Manihal Amadi Khunge Ahal Thongam Chana Zawasu Saduyaki MLA ke Ranjana Hai Sarkar Asina Matam Loikraba Municipal Council Lokan Panchayat Amadi ADC ge Development ge Thabak Tharam Singh Loinama Paisan ba haibasi Paliba Sarkar asi apabanate haraduna ADC ge Matangda Sarkar Asina ngasi phawbada delimitation ge Matangda chapsaba Laikhai Tabangamda ba haibasi yamna ikaingai ni Masidi yamna aruban nate hainasu MLA ke Ranjana Phongdokhi MLA na Makatana Hai Matang Sahida Pangthokadaba Parliament election dadi Leibak Asida Chauna Ohongbalak Lagani Masigi Kudam Haibabu Handata State Kharada Pangthokiba election da BJP na Lengakpa State Maithiba Nangkibaduni MLA na Hai Prajam Miyamge Chapkat Thaurangi Phangpham Thokpa Kudimak Miyamda Yohonba Habasi MLA Amaki Matongni MLA Habasidi Post Office ke Postman Gombani Lakadaba Kaksang Khunau Municipal Election dadi Ward Asida ANC ke Mirev Mai Pahanbira O Hainaso Miyamda Abdul Dauki Panchayat ko body sing ki right se person hote se si dictator ki holo chaana hai si Gram Panchayat ki matam hoye hai ADC ki matam hoye hai municipality ki matam hoye hai development ki fund liye to de matam ki laab ko pura supply paisa se hai ADC election pangthok daba aida hairaga delimitation tori sahi ani ahum hadalabu delimitation dali ja kasu ro badate ba samde district haira badagi telo ko nalo ko mukha hai samde ni lagi ni adu ta khaina ko du kaya ko sanani sahi ani hai खुदा बोलने वाले उर्खुदा आने डिस्ट्रिक्ट में वो काम जो डिस्ट्रिक्ट है और उर्खुद डिस्ट्रिक्ट ले रहे हैं वहाँ ये बांग में नहीं होगा हाई को भी डिस्ट्रिक्ट का शुरू करते हो Impal Muriat Lambi ke Kudeng Thabi Posta Leiba Kunsuba Assam Rifles na Akanaba Pau Ama Phangbadagi Jungle ke Lambida Lumdana Leiningai Chekta Gasi Ayuk Anganba Pongka Ohomnom Tabada Mioi Amana Borakhaw Ama Putuna Lakhe Mioi Adu Kunsuba Assam Rifles ke Personnel Singna Lebnaba Haibada Mahna Purakpa Borakhaw Adu Hundoklamlaga Chenke Hairi Mioi aduna Purakpa Borakhaw Adu Hangdutuna Yanglubada Sopkes Taranitoda Hablamba Brown Sugar Gram Jamanga Kumanga Yarambadagi Pare Hairi Paraba Brown Sugar Adu Malemge Kaitanda Lupa Crore Ama Henbarongi Mamal Oigane Paraba Drug Adu Makatabalogi Tabak Paikanaba More Police Station da Khusinakre Hairi
Thawant Ketri Lekai Machinda Leba Brighter Foundation de Skungi Taramari Raksoba Tahigi Namit Annual Day Amadi Tongan Tongamba Award Sing Momento Sing Yentopagi Tharam Ngasi Skungi Campus da Mahiroi Singe Makal Matenge Tharunke Agaluna Pangtokre Sahigi Tharampa Aduda John Tree Thaubalgi Jone Education Officer Arambam Aningoma Singh MBS na Athoiba Mitung Bright Foundation Skungi Chairman Camp MD Joy Singh Oinamna Tharamabu Aduga Corps of Army Air Defense Lieutenant Colonel KSIs Maheshwar Singh Manipur Lenga ke Secretariat Planning Department ke Liaison Officer Yankom Rajendra Singh na Akanaba Mitung Singh Oina Saruyaki Tharunge Athoiba Mitunglange Waronda JDO Thobal Aninkomana Haikibada Bright Foundation Skunna Mahiroi Singh Sembada Loriba Thodang Singh School Aduki Mahiroi Singh na State Amadi District Thakta Pangthopa Sangdam Nabasingda Makong Matang Tarakpa Amadi Mahiroi Singh na Utkiba Haitoi Singthoiba Singh Adubu Thagaladuna Tungdasu Henamai Pagna Sangsan Mangamba Oirasano Haina Yapabozan Biki Federation of Civil Society Organization of Folks Manipurna Kresabi Gender Kendra Imphal Iska Kusamnaduna Wangkai Ningtemproki Mapanda Leba Folks Ke Office Ngasidege Hauraga Numit Marini Chatagadaba Integrated Farming System Ge Training Program Ba Ama Haudokre Tharamaduda Organization as a President T.S. Manihar Kau Iroishembage Denta Professor Indira Sarang Tembi Yauna Training Kiana Sadugaki Tharongamari Lenana Kresabi Gender Kendra Imphal Iske Senior Scientist Amati Head Oiriba S. Molibalana High KBK na Miambu Skin Development Lehenduna Sentok Lehenaba Leptan Honadakli Yen Nganu Loiba Yauna Lau Singo Tobagi Lamda Ihenba Wakal Loksenkaya Kanga Hidaba Mio Shingna Miamda Takpi Tambiduna Lagli Kumsali Sangani Mapandage Horaga Farming System Basi KBK Makada Imphal East Chathaba Haurakibani Haina Mahana Makatana Pondoki Hyderabad Training Program Asigi Manungda Singum Thaba Ngayopa Amati Vermi Compositing Matangda Akang Ahisingna Takpi Tambigani Hairi Marty Tribe Unit More Block Ahanba Get Together Ki Thaurampa Amangasi Di Motha Village da Pangtokre Ngasagi Tharampa Duda Travel Affairs and Hills Horticulture and Soil Conservation Ge Minister Ledpa Hawkip Marty Tribe Unit GSQ Ge President Lent Mate KCA More Block Ge President Janko Lent Mate Amadi ADC Channinge former Vice Chairman Tongpao Matena Maru Eba Musing Oina Saruyaki. Tarongamari Lenana Minister Lelpa Hokimna Pongdokibada BPL Amadi Napsagi Cheng Halkat Amadi Lengak Asina Light Basingi Yum Sabagi Skim Sing Agent Chingna Beneficiary Singda Pangandaba Agent Yaurabadi Agent Aduki Matakta Kudakte Accent Laukakani Haiki. Mana Makataraduna Lengak Asina Local Lakliba Water on Drugs Ke Kongtang Asida Miam Nasu Sagot Piduna Apawakunai Ama Semlesi Haiki Bakaloinana Matia Tribe Community Hall Ama Saragani Haina Mahana Thazaba Bidanki Ngasagi Taramba Duda Matia Tribe Ke Oiba Natke Oiba Jagoi Isai Kasu Utki Haidba Taramba Asi Numitangi Matamda Sutunga Tonga by VIP Kiana Saru Yaduna Makataba Tarumsu Chatagani Haidi Ziribam Forest Division na Ziribam ke Mapam Kiada Miamda Koine Satuna Pausan Kray Maru Aina Reserve Forest Area da Singkok Toktuna Jingda Mai Thaba Sa Usek Hatpa Kaya Singa Asi Tautana ba Ziribam ke Mapam Kiada Koine Satuna Miamda Pausan K Section 26 of Indian Forest Act 1927 ge Matung Ina Kanagamba Mioishina Reserve Forest Area Mamangda Mai Thaba Sasing Hatpa Kaya Sing Asi Ainge Wang Madani Asigamba Mioishing Asig Matakta Tataru Zenda Tampatanatana Fine Oina Lupali Sing Manga Lobasu Yai Loinana Animake Dandi Pibasu Yai Haina Zedebam Miam da Koina Satuna Pausenke Lengangasana Wetland Kananda Bagidamota Sang Selakpa Kongtang Asina Mahoran the Gekunda Duna Laklaba 84A Pumland Part Pumlandi Yangbi Haina Kangnariba Kul Asi Wetland On Kiba Akibalade Maramasina Lengak Asina Pumlanda Part Asi Sendo Pidana
masigi akoibada tariba khunjal singi punse kanpio haina Puntland Young Development Organization ni maikaidagi lenga ki puning sangselakle ngasi Manipur Press Club da organization asina sanana pangthokiba paugi mi phamba amada organization asigi vice president inganba waikhomna hiram asiga mari lenana makhatana haikibada maitai singi thajanabagi matui ina Puntland Young Bida khuman singna yan hana kundabata natana nungda lairan pakak ba phawba leramki haina thajanare mafamba asi income sal isangma chama pant humphum doida statutory land oina lauthokpada kunja singna lo singwa tawduna leijabane haibadagi matamdugi lengangna lopari chama de reserve tawkiba leikibane masida natana kumsal isangma chama pan humpu taret agricultural land oina lengangna mafama sida lopari chatrega yankai de reserve tawkiba sulaike Adumoinama Loktak project Sajanduna Itai Damna Impal Turengi Ising Tingat Padagi Ika Ikumpa Taramba Puntland Patki Ising Makulakibani Maramasina Ngasidi Puntland Pat Achi Sada Maripudi Tau Hausen Duna Songzalakpana Pat Azida Tangdana Hinglamba Kunza Singda Chauna Awa Mayona Hale Adumoinama Puntland Young Bigi Mapam Singda Ngayo Pukri Amadi Low Uduna Kunza Singna Lenga ki Mateng Ngaibaki Mahode Hingna Balanting Naduna Lapli Sedakasida Lengang na wetland Kanbagi Sangseleba Kongtang Asina Mahodontaki Leraklaba Yangbi Kunta Asibo Aquaculture Land Oina Lautokana Wetland Ontok Kigatra Haibigi Mipaiba Pongnare Maramasina Puntland Part Sangdotana Puntland Yangbigi Kunza Sing Kanbiyu masigi ona tenabada Puntland Young Kunbo motanaba honabiganu haiki mahaki nupi mihata chenaba khulai amadi itaiba phironna khudambo oiduna masamangna mihatpani yazaduna gender lekraba mioi amabu hausakta maral leite haiba wafam asi akanma maungda yaningde haina lekhidrabi lauremba moongbi Ranjitagi Mapureba Lorembram Loken Maitina as a Manipur Press Club Tapang Topa Pogimi Pamba Amada Pendaba Pungdokre Pomisanga Unaba Aduda Mahana Makatana Hai Hokiba Sahili Sangani Taramarida Tokiba Miata Aduda Chenaba Mui Adu Pare Haiduna Pulisna Tazaba Pirakpadagi JHC Amadi Imung Manungna Asiba Haksang Lauduna Aroiba Mato Mangam Pangtokibani Zesina Mihatpa Taktuna Pakibanati Pulisna Mihatpa Putorakibane Sanglaba Sahikia Asi Maral Laite Hyderabadi Karigitamakta Case Tengnabano Miata Chenaba Itariba Pirol Amadi Kulaina Kudampo Waiduna Masamana Mihatpani Yazaduna Gender Lakiba Adubu Karigi Maralaite Haina Jendagi Tadurakpano DNA test Tobagi Kudong Sapalaite Haiduna Kunai Asida Nupi Angang the Toliba Kesinka Asi Loinamak Hekta Tadokadoribra Natraga Sensa Piber Singna Kes Kudemak Hetangangadoribra Salsita Kuyakpiduna Mihatpani Haina Masamangna Yazakiba Gi Kudam Lady Adubu Maralaitaba Mihatpani Haina Zelda Lakraba Mui Amabu Amok Maralaite Haba Wapam Asiganing Day Aranba Wapamda Lupsinka Amadi Miamna Tazabigano Haina Laketrabi victim Mapuribana Makataki Ibom Zaharibin Pazna, Lasami Bom Zaharibin Pazna Adaki Masana mi happada sin of a tangse, police the Makuna Kusin revenue. Sida no Praman Kari Mula game on Praman like in Tadorisi. Nasi Karze, Basha Paiba to Sarkara. Manipurda DNA test like the Anna was it Toiba Nupi Angang the Toiba crime Jingse, low in a Tado Kradraba. Was it Calcutta again at Kawati DNA test for Aga, Manipurda case Karam my papa Kayasu Rageva. Madhya Pradesh ki Hosangabat ki Kungang Amada Chehi Kumanga Suraba journalist Amaw Upambi Amada Miyo Karana Punsinduna Thamlaga Kupangna Thaduna Amadi Kutumna Suduna Pudat Kray Police na Pondoki Bada Thodok Adu January Tang Kunmanga the Tokibane Madam Karaki Mamang the Tokibakari Sulata Bawapam Amada Kana Yenakibagi Matung Tarakpaki Mahine Haidi Thodok Aduda Chanaba Miyo Taruma Police na Pare Prakasa Yada Koba Lanai TV Amada Tabak Toba journalist Aduna Motorcycle Amada Tongduna Mayum Kodgaunda Halakpagi Lambida Thodok the Tokibane
January tangka amada Narendra Yadav ka Prakash Yadav ka kanna wafam amada marayena ke Narendra Yadav ka ba Narendra Yadav ke manaw nipa amapsung Om Prakash amade atay miyoi kharana journalist adubo phokibani thawdokhi matangda case ama register tawkhre haire Ukraine da lebakiana hibiteng chahunga kamathoi pigane haina promise tawkhre France da Ukraine ge ambassador oriba Vadim Omalchenkona haikibada lebakiana hibiteng chahunga kumathoi Ukraine da pigane haibiki yana chai inakre tengsanga do tharakpagi mongde amaga manaroidori adu moinamak yamna thunade tharakadabane haire Hausa karobada maroba pau amone pizari Minister N. Birena Androda Sabanoko Dam Substation Yana Sabaloreba School of Hostinson Sangakre Kaino local da Nona Toba Irrigation Pond MP Maharaj Lesham Basana Sawanang the Kusina Kray Integrated Farming System Gimatanga Nominini Satakadaba Training Program Masadagi Hodokre Loinana Matia Trapi Unit Mori Bloke Ahamba Get Together Tharam Pound Hokre Imes PAODAM ngasi kini matang ngasi daloi jere meng tabiri bising bo amukahana kurumsai.